Khurumjari mayam punamak kanglai A to Z na mayangi maphamda ikongno na khurumagloina ngasi nomagi maruba I paw khara update pijarke ahanba pawda Manipur gi aadhar card paiba Myanmar macha ama drakka konnana phare Assam Rifles na Mizoram Police ka khutsamnaraga sathakhiba thiba humbagi thabakta Manipur gi aadhar card paiba Myanmar macha ama heroin powder gram 121 ga konnana phare Hiram asigi matangda phangba report amana hai Mizoram gi Soitol district manung chana leiba Hiangmunda Assam Rifles na Mizoram Police ka khutsamnaraga sathakiba drive to lupa lakh maudraga point humdra mangarongi oigadaba heroin ga konnana pharaba mio edu Myanmar masane adu hariba mio edu Manipur gi aadhar card pairama thenaki pharaba mio edu makhatana investigation chathanabagdamak ngopa police station da sinakre hairi Ani suba pawda mitai gi CSO singa Jun kuntrete Delhi da pangthokani leblamba Home Ministry gi mipam Jun kuntha da yaithorak le May ahom 2023 dagi horakiba tamthiraba Manipur gi lana sahi ani mapung pharamdai February gi tang 3 2025 dagi state asida president rule chana lakraba matungda ahan boina mitem chung kuki jogi CSO singi mihut singi ahan mipam ama Ministry of Home Affairs MIS and Sinduna Epin Manga 2025 ta pangthokraba matung lana sina sahi ani helaba May 18 2025 ta mitai gi CSO sing ani gi musing MIS and Delhi da kaura tongan unakra matung tha asi kunteta ministry asimangna sinura prup asigi CSO singi musing gi mifam ama pangthokani haina khangalakiba du ei thoklaga tha asi kuntha doina pangtholagani hairak le hairi Mathangi pawda Bimola koijamna MP oirakiba sahi ama mapung pharakpi thorom pangthokre Manipur na hojik wari basi miyamne assembly da thagatkiba miusing na warib lawba ngamlaktabadagini MP Bimol Angomsa Bimola koijamna Inner Manipur Parliamentary Constituency dagi Member of Parliament oina Mikhal Mai Paktuna Manipur miyamgi thabak tawrkiba sahi ama mapung pharakpaga mari leinana Youth Connect Amadi Oza Bimol Pen Club na sinduna Citizens Historical Responsibility haiba hiramda Lampen Supermarket laiba Tantha Polista miyamgi achauba mifam ama pangthokre Mifam adra Manipuri tongan ba lamda sangna reba kaya amadi Manipuri mapanda laikraba Manipuri diaspora singna panel member oiduna tangkak ahum tongna khanai nainaki khanai nainamba adude yaukiba panel member singna hangba wahangi pakum piraduna MP Bimon hai Manipur na ngasi awaba kaya mayongnariba asi miyamna assembly da thagatkiba miyusingna mating tongna Manipur miyamgi damukta warib lawba ngamdabadagini Political vision jaudaba miyoisingbu sel khragi damakta miyamgi mihuni haina thagatkhibana issue kaya miyamgi mahut sillaga thengnaba ngamdre matam amada sanaramba mihut khanbagi mawng ado hojikti khara makhaidi honglakpa ure Manipur da sanaramba mihut khanbi mawng asi semdokpa ngamloi haina khanbigano lakadaba local body mikhal oigera 2027 gi state assembly mikhal oigera mafam kharada aseng bachuma matik chaba mihut khanduna thagalagi yengsi makoina assembly da miyamgi kholaw puduna lawrakpada Manipur pumba nikkani mani MP oina Mikhal Mai Paknaba honakiba matamda sel changkhide miyamna thajaba tamduna parliament ta miyamgi khonjel oirunaba thaglakibane madugi thajaba ngasi chu manghandana honari mamangda sakibe MP singna sahi amada wahang tranga kun lomtama hanglamadu mahaki sahi amagi matamasida parliament wang kunte hangkhre hairi COVID-19 gi case tarawm doime hangatuna punna Manipur da COVID positive eba masing hauji chani ga ani sukhre aduga active oina hauji leiriba masing asi chamaga nifuga mapanni hairi pawsi loina ngasi Manipur paw pije matang silo sinjage mayam puno channel sing like share and subscribe tok simbi ana sun nolung singjari thank you all